ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯤꯀꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯀꯥꯃꯦꯁꯣꯔ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯀꯨꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯊꯝꯖꯕ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯅꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯨ ꯑꯗꯨꯃꯛ ꯊꯝꯖꯔꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯒꯤ ꯑꯣꯏꯅ ꯀꯔꯤ ꯔꯥꯁꯤꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯊꯥꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤ ꯈꯪꯕ ꯌꯥꯏ ꯑꯃꯗꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤꯗꯃꯛ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯔꯥꯁꯤꯁꯤꯡꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯍꯧꯔꯁꯤ꯫ ꯔꯥꯁꯤꯐꯣꯜꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯤ ꯔꯥꯁꯤꯐꯣꯜ 12 ꯑꯗꯨꯃꯛ ꯃꯍꯧꯁꯥꯒꯨꯝꯅ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯖꯒꯅꯤ, ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯃꯛ ꯆꯠꯊꯖꯔꯒ ꯑꯔꯣꯏꯕꯗ ꯃꯤꯟ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯗꯕꯅꯤ꯫ ꯔꯥꯁꯤꯐꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯊꯥꯗꯨꯒꯤ ꯑꯣꯏꯕ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯊꯝꯖꯔꯛꯀꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯔꯥꯁꯤꯐꯣꯜ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯗ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯨ ꯊꯝꯖꯒꯦ, ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯁꯤ ꯃꯦꯁ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯕ ꯇꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯕ ꯊꯥ ꯑꯣꯏꯒꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ꯅꯥꯏꯅ ꯇꯧꯕ ꯑꯃꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯕꯗꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯐꯒꯅꯤ, ꯑꯗꯨꯕꯨ ꯂꯂꯣꯟ ꯏꯇꯤꯛꯇ ꯁꯦꯜ ꯊꯥꯗꯕ ꯇꯥꯔꯕꯗꯤ ꯀꯨꯞꯅ ꯈꯟꯊꯕ ꯐꯕ ꯃꯇꯝꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩ꯫ ꯊꯥ ꯑꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯁꯨꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯂꯕ ꯌꯥꯏ꯫ ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯅ ꯃꯥꯏ ꯄꯥꯛꯆꯕ ꯊꯥꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯩ ꯀꯥꯖꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯑꯍꯦꯟꯕ ꯑꯇꯣꯡꯕ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯊꯥ ꯑꯁꯤꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯌꯥ ꯐꯕ ꯋꯥꯠꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯄꯥꯡꯊꯣꯛꯄ ꯐꯒꯅꯤ꯫ ꯑꯁꯣꯏꯕ ꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯔꯥꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯠꯇ ꯄꯥꯏꯕ ꯁꯦꯜ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯗꯨꯅ ꯃꯥꯡꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯉꯝꯕꯒꯤ ꯃꯤꯅ ꯆꯥꯟꯒꯅꯤ꯫ ꯈꯥꯡꯕ ꯀꯟꯗꯕ ꯃꯔꯝꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯟꯗꯥꯅꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯐꯕ ꯊꯥꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯐꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯁꯨꯕꯗ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯕ ꯐꯩ꯫ ꯑꯔꯤꯕ ꯑꯅꯥꯕ ꯀꯥꯡꯂꯛꯄꯗꯒꯤ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯈꯪꯍꯧꯗꯅ ꯐꯒꯠꯂꯛꯄꯗꯒꯤ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯕ ꯉꯝꯂꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯌꯥꯏ꯫ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯐꯩ꯫ ꯏꯁꯥꯗ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯣꯛꯀꯅꯤ꯫ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩꯅ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯃꯍꯩꯗ ꯃꯥꯏ ꯄꯥꯛꯂꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯅ ꯐꯕ ꯊꯥ ꯑꯣꯏꯔꯤ꯫ ꯃꯔꯤꯁꯨꯕꯗ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ ꯊꯕꯛ ꯆꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯂꯝ ꯂꯩꯕ ꯌꯣꯟꯕ ꯑꯃꯁꯨꯡ ꯂꯥꯏ ꯇꯤꯟꯒꯤ ꯍꯤꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕ ꯂꯩ꯫ ꯃꯔꯝꯗꯤ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯂꯕ ꯌꯥꯏ꯫ ꯅꯛꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯍꯧꯗꯒꯤ ꯎꯛꯀꯠꯅꯔꯛꯄꯁꯨ ꯌꯥꯏ꯫
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯒꯅꯤ, ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ, ꯑꯄꯥꯝꯕ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯆꯨꯝꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯑꯔꯦꯝꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯐꯠꯇꯦ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯜꯂꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯁꯤꯡꯍ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯅ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕ ꯃꯇꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯔꯨꯕ ꯋꯥꯔꯦꯞ ꯂꯧꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯁꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯀꯌꯥꯗ ꯈꯪꯍꯧꯗꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯕꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯕ ꯉꯝꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯇꯨꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯦ ꯈꯜꯂꯝꯕꯗꯨ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯂꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯃꯍꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯖꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯟꯊꯕ ꯃꯇꯝ ꯌꯥꯝꯅ ꯑꯣꯏꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ꯫ ꯊꯥꯖꯗꯕ ꯃꯐꯝꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯌꯥ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯔꯒꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯐꯪꯕ ꯋꯥꯒꯅꯤ꯫ ꯏꯆꯥ ꯏꯁꯨꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯏ꯫ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯄꯣꯊꯥꯅꯕ ꯃꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛ ꯇꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯪꯍꯧꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯟꯖꯕ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ꯫ ꯇꯨꯂꯥ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯁꯪ ꯑꯃꯥꯟ, ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯆꯨꯝꯒꯅꯤ꯫ ꯇꯨꯡꯗ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯕ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯇꯥꯟꯅꯕ ꯐꯩ꯫ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕ ꯂꯩ꯫ ꯏꯊꯛ ꯊꯣꯡꯕꯅ ꯌꯦꯡꯁꯤꯜꯂꯛꯄ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯟꯅ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯕ ꯊꯥꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯆꯨꯝꯕ ꯊꯥꯅꯤ꯫ ꯕ꯭ꯔꯤꯁꯤꯛ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥꯅꯤ꯫ ꯁꯥꯖꯦꯜ ꯆꯥꯡ ナꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯀꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ, ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯂꯕ ꯇꯥꯔꯕꯗꯤ ꯏꯁꯥꯗ ꯃꯥꯡꯖꯒꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯒꯅꯤ꯫ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯐꯤꯕꯝ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯖꯕ ꯉꯝꯖꯕ ꯃꯇꯝꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯥꯟꯖꯕ ꯐꯕ ꯊꯥꯅꯤ꯫ ꯙꯅꯨ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡ ꯐꯅꯕꯒꯤꯗꯃꯛꯇ ꯆꯥꯡ ꯅꯥꯏꯅ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯁꯨꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯕ ꯊꯥꯅꯤ꯫ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤ ꯔꯥꯁꯤ ꯆꯀ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯤꯑꯣꯏꯁꯤꯡ ꯈꯪꯍꯧꯗꯅ ꯁꯦꯜ ꯊꯨꯝꯅꯆꯤꯡꯕ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯕ ꯍꯥꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯏꯆꯥ ꯏꯁꯨꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯕ ꯊꯥꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯇꯨꯡꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯌꯥꯔꯦ꯫ ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕ ꯊꯕꯛꯇ ꯁꯦꯜ ꯊꯥꯗꯕ ꯐꯩ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯀꯟꯅ ꯍꯣꯠꯅꯔꯕꯗꯤ ꯌꯥꯝꯅ ꯐꯕ ꯊꯥꯅꯤ꯫ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯅꯕ ꯊꯥꯖꯅꯗꯕ ꯊꯥꯅꯤ꯫ ꯃꯊꯪꯗ ꯃꯀꯔ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤ ꯑꯋꯥꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯥꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯍꯟꯅꯕ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯕꯗꯤ
यामना माय पाकपा ओइगनी अतोपा मियोइसिंगदा सेल पिथोकपा नत्रगा मिंगोंदगी सेल पुसिनबा फत्ते खुदिमक माय पाकना पाकथोकनी अदुबो ओनिंगदबा थौदोक खरना मरम ओइदुना वखल नुवाइहंदबा चरांगनहनबा थोलकपा खर याय इमुंग मनुंग तुरे इरे चेनगनी ꯊꯕꯛꯀꯤ ꯃꯔꯤꯗ ꯆꯥꯎꯈꯠꯂꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯡꯇꯛꯅꯕ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯪꯁꯤꯟꯖꯔꯛꯄꯅ ꯃꯊꯪꯁꯤ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜ ꯊꯝꯖꯒꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥ ꯑꯣꯏꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯄꯨꯛꯅꯤꯡ ꯋꯥꯍꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯐꯩ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯦꯜ ꯆꯪꯁꯤꯜꯂꯛꯀꯅꯤ ꯁꯦꯜ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯈꯨꯠꯇ ꯃꯇꯝ ꯁꯥꯡꯅ ꯇꯨꯡꯕꯗꯤ ꯉꯝꯂꯣꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯈꯟꯊꯔꯒ ꯄꯥꯡꯊꯣꯛꯄ ꯐꯕ ꯊꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯜ ꯃꯥꯡꯂꯕ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯂꯝ ꯎꯅꯆꯤꯡꯕ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯑꯐꯕ ꯐꯪꯕ ꯃꯇꯝꯅꯤ ꯑꯅꯧꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯟꯗ꯭ꯔꯕꯗꯤ ꯆꯥꯎꯅ ꯃꯥꯡꯖꯔꯛꯀꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥꯁꯤꯗ माय पाकलगनी अदुगा पाखंग लेसाबिसिंगी ओइनदी हंथबा फबा थानी असुमना थमजरिबा राशिफल सिगी अरुइबदा मिन राशिफल थमजगे मिन राशिफल की ओइना अक्टोबर थासिदा निंगा मसु हक्सांग अनिमक नुगाइबा मतमनी मसिना मरम ओइदुना पांगथोकनिंबा थबक क्या माय पाकना पांगथोकपा गमलगनी खंगौदना माइकई कयादगी सेल चलचलक्पगा लोइनना खुत्ता मरांग कायना तुंगलगनी अदुबु सेल तुंबगी मतिक सदिगु चांग वांगनी थबक खुदिमक तहा पांथोकपा फत्ते नत्रबदि इसागी ओइजबा क्या मांगनी नंगना लोइदबा मियोइसिंदगी मियोइसिंगा उंखदरक्पा याय महिरोइसिंगी ओइना अक्टोबर थासिदा अवांगबा थाकता महि तमलगनी अदुगा पाखंग लेसाबिसिंगी ओइनदि नुंसी पंथुंग तालगनी असुमना थमजरिबा अक्टोबर थासिगी राशिफल से मतंग असोइना तेंसिनजगे दोमदोंगी राशिसिंग अदुगा चलिबा अक्टोबर थासिदा करी करी सानरक्पा याय हाबदु कोई गेस तौमिनसी नसिगी थमजरिबा अक्टोबर थागी राशिफल से मतंग असोइदा तेंसिनजबगा लोइनना ताबिरिबा सिंक्वाइ खुदिमकबु अमुका सोना नुंखैलेतना थागसबो फोदोकसबगी लोइनना पुनमकबु कुरुमजरी कंगलैपाकना यायफरे